Hi mayam hꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 85 ꯆꯠꯂꯦ ꯄꯨꯡ 10 ꯇꯥꯒꯗꯣꯔꯦ ꯉꯁꯤ ꯌꯨꯝꯁꯀꯦꯁꯟ ꯅꯨꯃꯤꯠ ꯇꯥꯔꯤꯛ 11 ꯑꯩꯅ ꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯕ꯭ꯂꯣꯛ ꯑꯃꯃꯨꯛ ꯊꯥꯒꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯒꯦꯅ ꯁꯦꯝꯃꯛꯄꯅꯤꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯔꯤꯗꯅ ꯀꯟꯇꯦꯁ ꯑꯃ ꯃꯗꯨꯒꯤ ꯒꯤꯐ ꯑꯋꯦꯁꯦ ꯍꯌꯦꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯄꯨꯡ 12 ꯐꯥꯎꯕꯗ मधुगी गिफ्ट अवे तौरीब आई ब्लॉग तो मधुद कमेंट पीबीरप मी खतंग पार्टिसिपेट तब यागदोनेबको अदुबु आई पुंग बारोगी मतुंगदि आई लॉटरी दु ओथोक्चरनी लॉटरी ओट्री फावबदा कमेंट पीबीरप मधुगी गिफ्ट अवे तौरीब ब्लॉग तुदा कमेंट पीबीरप मी दु खतंग पार्टिसिपेट तब यादोनेबा सिदा आई नुंगसिरब सब्सक्राइबर्स अदगी व्यूअर्स हाइदि मयामबु आइना याहोनिंगदना चिथनांदब लेहोब ओइरगजु अमुकजु निंगसंगबो ओइना अꯩꯅ ꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯄꯥꯎ ꯑꯁꯤ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯒꯦꯅ ꯑꯗꯨꯅ ꯆꯤꯊꯅꯥꯟꯗꯕ ꯂꯩꯕꯤꯍꯧꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯑꯃꯁꯨꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯕ꯭ꯂꯣꯛ ꯑꯗꯣ ꯃꯁꯤ ꯌꯨꯝꯖꯀꯩꯁ ꯅꯤꯡꯊꯧꯀꯥꯕꯒꯤ ꯕ꯭ꯂꯣꯛꯇ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦꯕꯀꯣ ꯃꯗꯨꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯇꯥꯏꯇꯜꯗꯁꯨ ꯒꯤꯐ ꯑꯋꯦ ꯊꯥꯕꯅꯦ ꯃꯗꯨꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃ ꯍꯦꯛꯇ ꯀꯣ मधु नत्रगदी पार्टिसिपेट तब यारोइबा अदुना मतम लेतरे अमुतंग येंबियो मधुगी ब्लॉग तो दुगा कमेंट पिहोदब तारगदी कमेंट पिबिरमो अदुना ऑल द बेस्ट को मयाम यहोनिंग दनाई सीजेमु सेमजरक मने दना बाय बाय गुड नाइट।